mayam khurumzari hojik koina laizari ba mafam ase koi Priyalaxmi khangembam haidana ngan pi macha ma leidaba adudugi mafam adune makna siki mafam simaktada taraga lei haidana mayamna hainabadu mafam asidane aduga magna tai haiba mana hairiba sigi building sine sigi building sida nakan akoi mathak yengdara ko dudi corridor yawu ude adubu sidagi namkhatma matamdadi first floor second floor third floor loina corridor yawu gi family ramme aduga hairiba building ase fifth floor gi haidi fourth floor lairaga heka khatpaga fifth floor haiba tare adudagi ne magna khoigi cctv camera da chathok sin do urami haidana mayamna hainaba du sigi mafam asidane adu mayamna khoina postmortem gi report adu ngairakpani ngairakla matungda ngasi lae postmortem report to ada postmortem report la matungda mayamna chingnadana leidingai marak sida postmortem report tu dasu akoina khrat chingnaba dum yawba adigi postmortem report du khara akoina semdok sim tawbra haibagi wakhlonda khoi dasu chingna phawba aduga postmortem report aduda sibagi pungsing timing su hapaktaba mention toroktaba haitare adu makoina di forensic ba test khara lakhini ne di hai amani adu matam khra changani hai admain khombire adu bu hojik leiba condition sida akoina chingnariba maram ni kaigino lebak myamna amade au basing na chingnari maram karigino har kanda haire bani pimsa si khoigi magi ka si sai haidana khoigi kaino panna ba haidana ac panna ba haidana ac panna ba haidana tawdana leiba timing ni haire be film sida khoigi masada atha thaba phi lisanba aduga khoigi jogging lisanba aduga khongmoja thaba tongamba si sanada ba haitare ko hoji camera mang ta ma masani hai kanamna ma natte hai mamai su khoigi romal khumjan ba haitare adamaina tawi aduga si condition da khoina singna na leiringai adege tai ta de hai do khoina video da ubus nataba cctv camera da aduna adui condition da mayamna singna da leingai time mark da amuk khoigi kena tor pa haitare sai postmortem report da so sibagi timing se amuk yauruk ta ba haitare sidane aduna madu mayam da khoin pen da na khoigi apoi bada leiba ilai cha puna mangna haibatare khoigi maira rally ma haide postmortem report adu pen da boina maira rally ma chatna ba haidana khoi hojik sai nungdaw waram nungdin dagi khana jara matungda haiba postmortem report adu pen da baki kholau haibtare khoigi maira rally ma chatchagi haidana mayam pundana masi sinjabane aduna sia koibada leiba khoi richa sing tension dana laptana ju hai mafam adu khoina permission lawra matungda adigi sigi building sina mu institute ama mu oi ba haibtare aduna sangbab somna ngi su wall lei changba yade aduga somna kandasu wall lei changba yade tawdu sigi institute sigi get hang tor agadi mo permission lawra changga ya ba haitare changba yaraga adu sigi building ani songa thangna ahum haitare maina onsan na bajigi marak sida samaina taraga leirambani sigi fiam jene ado hoje khoi maira rally postmortem adu report adu pen da phungtok poina haibtare maira rally chatnaba adagi hairiba dubi macha adu ta matamda haiba wangraba 4th floor 5th floor ji tarak matamda masada e thoktaba adagi masada e thoktaba adagi masajida khoigi saru tekpagi mawong film asi khoina taraga di saru tekadabni haibagi wakhalon pot adu yawbu udaba haibtare fajana report adu da khoi semtok sin tawbra haibagi potuni leirise चलो चलो ठीक है ना सिने यामना खोबने सिगी बि खनोसे मगी बिल्डिंग अनि अनजना बगी खनोसे सिगी कारक्सिदा चंगागा हजिकी हाइबा नबी मसादु यास्मी खांगेम्बामदु सिमम्मे को यामना ने नांसदगी संबने समाय लागा सी द गेट पाले बको सी गेट सिदगी hang to ga sanga kanda hairiba nupi macha sigi
ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ ꯃꯐꯝ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕ ꯑꯗꯨ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯤ ꯃꯍꯥꯔꯥꯅꯤ ꯕꯥꯒꯇꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯦꯟꯕ ꯌꯧꯗ꯭ꯔꯦ ꯑꯗꯨꯒ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯤꯡꯅꯕ ꯃꯌꯥꯝ ꯑꯃꯒꯤ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯡꯅꯕ ꯐꯥꯎꯍꯟꯕ ꯑꯗꯨꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯝꯕ ꯁ꯭ꯇꯦꯞ ꯂꯧꯈꯠꯄ ꯌꯥꯒꯗꯒꯦ ꯑꯃꯗꯤ ꯀꯔꯝꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯇꯣꯞꯄ ꯈꯔ ꯑꯀꯟꯕ ꯁ꯭ꯇꯦꯞ ꯂꯧꯈꯠꯄ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯦꯁ ꯑꯗꯨ ꯑꯩꯈꯣꯏ CBI-ꯒꯨꯝꯕꯗ ꯁꯤꯟꯅꯔꯒꯗꯤ ꯍꯦꯟꯅ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯖꯁꯇꯤꯁ ꯑꯃ ꯐꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯟꯅꯖꯔꯤꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯁꯤ ꯃꯍꯥꯔꯥꯅꯤ ꯕꯥꯒꯇ ꯂꯩꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯔꯤꯁꯥꯔꯁꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯨ ꯌꯥꯎꯔꯤ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯔꯤꯕ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯩꯔꯥ ꯔꯦꯂꯤ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯁꯤꯗ ꯎꯔꯤꯕꯁꯦ ꯏꯆꯦ ꯁꯤ ꯂꯥꯏꯚꯅꯦ ꯊꯥꯏꯁꯦ ꯂꯥꯏꯚꯅꯦ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯖꯍꯧꯒꯦ ꯀꯔꯤ ꯍꯣꯏ ꯉꯁꯤ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯁꯦ ꯁꯤ ꯂꯥꯛꯑ ꯃꯇꯨꯡꯗ ꯀꯔꯤ ꯑꯞꯗꯦꯠꯅꯣ ꯏꯆꯦꯗ ꯂꯩꯔꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨꯕ ngasi postmortemse akoina ngaibasi ayuki pung 12 makhai ama daide ngairakpaduna pung 3 ga kare helakpada postmortem se purai ba postmortem se akoina satisfied oidre magi sibagi matam pung kya daina kya bawda sigi bano adagi magi kari akai atoi yawi haibagi khara makti iraga makokta sokpa khara yawi adagi magi khara blood khara kano samna hairabada khoigi e asiba sangbudo adumbagi khara lay fracture su mapa amani dagi henna laibu urakte aduga postmortem gi report tu akoina sarda pibiu haibada hujik phawbudi khoigi final report lakti phawbudi piba ngamoi hai forensic test lakti phawbudi madam khara ngai minagi se hai adu akoina ngasi gi makoi gi hujik laiba postmortem report tu akoi satisfied oi dabanina ngasi se magi mangani layun su oi banina aikoi gi seisida lairiba khara si ngahaktang oirabasu mana taraga laihidriba mafam aduda maira macham tang katsena koi lairiba lekai sigi silnau mayamna tholaga katminaraga koi hujik rally machama aikoina lairiba lekai sida kanoda lairiba yum thong khuding makna aikoigi awabase kitang moiragasu makoida su kitang aikoigi justice ama pibiu haibagi khulaudo lawoi damakta koi hujik lakchabani chatpasu haugadore ado ise mar thana kem thanjage magi sibagi note am khak mobile iramen haibado adugi pot aduga hairiba mobile irame haibadu sida chejet macha amada aigi sibagi note si mobile irame haibadu chejet sida mana ira ta ame hena iting mana de habda dim tanda di kai kainoni hujik phawbudi akoina tasengna ai isana di magi handwriting kamaina tawi habase akoi hujik phawdi khangde aina su khangdri ko adubo aina sir da request tawbase at least magi hujiki irami basi forensic test thabiu mama sana irambra iramdabra haibadugi confirmation nama akoi da pibiu haibase akoina hairam ngasi su hayeng mak thana naba moina haire kaigino ta ngasagi postmortem report se thengna lakpanina official matam do kitang thengjan gi banina makoina hojiki khoi gi forensic ta magi handwriting se chumi natraga lali haibadu gi su chapchaba akoi da hojik kaino ma confirmation nama soidana athuba matam da lakna naba aina khoi gi iramdam da leiriba nga mathau sing da su kitang adugi damakta khara forcefully tawiu khatang thujanbiu haibado koina haige na khalli aduga taseng badi koina ngasi gi postmortem report dudi taseng na akoi satisfied oi bangamdre kai gi nota mi ama siba haibasi postmortem report ta pung kya da sibano lamsam amount timing hairaga su pung 12 dagi na 35 hours fo haibadudi akoi da kitang nungai ba audre
ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯇꯣꯔ ꯇꯧ ꯊꯝꯕꯒꯤ ꯄꯣꯠ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯗꯨꯅ ꯑꯗꯨꯒꯤ ꯁ꯭ꯇꯣꯔ ꯇꯧꯕ ꯊꯝꯕ ꯇꯥꯏꯃꯤꯡꯁꯤꯅꯦ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯍꯥꯏꯁꯦ ꯃꯥꯒꯤ ꯁꯤꯕꯒꯤ ꯇꯥꯏꯃꯤꯡ ꯂꯝꯁꯝ ꯀꯩꯅꯣꯁꯦ ꯇꯥꯏꯃꯤꯡꯁꯦ ꯁꯤꯅꯤ ꯍꯥꯏꯔꯛꯄꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯌꯥꯖꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯑꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯊꯧꯗꯥꯡ ꯇꯧꯕꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗ ꯑꯗꯨꯝ ꯀꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯁꯥꯔꯣꯏꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯀꯩꯅꯣꯃꯁꯨ ꯄꯤꯔꯝꯃꯦ ꯑꯗꯨꯒ ꯂꯥꯁꯇ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤꯁꯤꯅ ꯌꯥꯝꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯦꯇꯤꯁꯐꯥꯏഡ് ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯐꯪꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯗ CBI ꯐꯥꯎꯕ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ इन्वेस्टिगेशनसे सिभाव तौबियु हाइबगी कइनो अमा अइखोइना मयामदा थमगनी ओके अदो हजिक सी रैली से अखोइ मेरा रैली से कदाइ दिन कदाइ भाव चत्तीगदबा अखोइ हुजिक सिगी मागी लैरम माबु मा तारमिबा जगा सिदा मैरा अमा जुरमगा अखोइ सिदगी थोलागा अइखोइना लैरिबा एरिया किलोमीटर से चलगा पुलिस स्टेशन ममांग फाउरगा लागा अइखोइगी चौहान पार्क ता अखोइ लोइसनगन ओके ओके थैंक यू सर सिनी हजिक मैमना उबिरिबा फिबमसी मैरा रैली चटपगी पुंगसदा सिकारिगी नो हाय कंदा पोस्टमार्टम रिपोर्ट अदुदा अखोइगी कइनो फंगबा हाइबा तारे पोस्टमार्टम रिपोर्ट अदुदा खितंग तप सपियाने पोस्टमार्टम रिपोर्ट अदुदा अखोइ कइनो फंगबा हाय तारे अखोइगी टाइमिंग सि सिनी हाइबा सिबा टाइमिंग सिनी हाइबा सि इदबा चिंगनरिङाइ चिंगनना लैङाइ मरक्तुदा हाइबा तारे को अदुगी फिल्म अदुनी मैमना हजिक मांगदो उबिरिबसे अदुगा मखा ताबदा करी स्टेप लहोकदनो हाइबदा अखोइ अंगम मथौजिंगदा अकनबा चुम्बा जस्टिस फंगनाब होनाबदा करी करम स्टेप लौकटकदगे हाइबदु हजि ममांग थंबिग्रे मतांग असदा लाइव टेंशन जगे अमदि मखादा टॉप टॉपा अपडेट लेरगसु थमजरके म्यांग इमफमदा हाइबदारे थागसरी एंबिरे फनु पुसु